ꯀꯔꯤꯒꯤꯗꯃꯛꯇ ꯀꯣꯔꯠꯀꯤ ꯖꯖꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯣꯂꯣꯝ ꯑꯗꯨꯒꯤ ꯃꯆꯤꯟ ꯊꯨꯗꯦꯛꯂꯤꯕꯅꯣ? ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯀꯝꯄꯅꯤ ꯔꯣꯕꯣꯠ CEO (Chief Executive Officer) ꯀꯔꯝꯕ ꯂꯩꯕꯥꯛꯅ ꯊꯝꯈꯤ? ꯑꯗꯨꯒ ꯃꯥꯂꯦꯝꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯈꯜ ꯀꯌꯥ ꯃꯈꯣꯏꯒꯤ ꯃꯅꯥ ꯃꯁꯥ ꯑꯃꯒ ꯁꯣꯛꯅ ꯁꯝꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯕꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯀꯔꯤꯒꯤ ꯊꯝꯂꯤꯕꯅꯣ? ꯑꯁꯤꯒꯨꯝꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯁꯤꯗ ꯎꯔꯤꯕ ꯇꯥꯋꯔ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯌꯔ ꯄ꯭ꯌꯨꯔꯤꯐꯥꯏꯌꯤꯡ ꯇꯥꯋꯔ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯀꯣꯏꯕꯗ ꯁꯤꯠꯂꯤꯕ ꯑꯃꯣꯠꯄ ꯅꯨꯡꯁꯤꯠ ꯑꯁꯤ ꯁꯦꯡꯗꯣꯛꯅꯕ ꯇꯥꯋꯔ ꯑꯃꯈꯛꯅꯤ꯫ ꯃꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯔꯊꯟ ꯆꯥꯏꯅꯥꯒꯤ ꯁꯥꯡꯁꯤ ꯄ꯭ꯔꯣꯚꯤꯟꯁꯀꯤ ꯁꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩ꯫ ꯃꯁꯤꯒꯤ ꯑꯋꯥꯡꯕ ꯑꯁꯤꯅ 328 ꯐꯤꯠ ꯃꯨꯛ ꯋꯥꯡꯉꯤ꯫ ꯃꯁꯤꯒꯤ ꯑꯦꯟꯇꯤ ꯁ꯭ꯃꯣꯛ ꯇꯥꯋꯔ ꯑꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐ꯭ꯔꯦꯁ ꯑꯦꯌꯔ 10 ꯃꯤꯂꯤꯌꯟ ꯀ꯭ꯌꯨꯕꯤꯛ ꯃꯤꯇꯔ ꯄꯨꯊꯣꯛꯄ ꯉꯝꯃꯤ꯫ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯁꯤꯒꯤ ꯇꯥꯋꯔ ꯑꯁꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯣꯏꯅ ꯁꯦꯝꯒꯠꯄ ꯇꯥꯋꯔ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯇꯥꯋꯔ ꯑꯁꯤꯅ ꯄꯣꯂꯨꯇꯦꯗ ꯏꯌꯔ ꯍꯥꯏꯕꯗꯤ ꯑꯃꯣꯠꯄ ꯅꯨꯡꯁꯤꯠ ꯇꯥꯋꯔ ꯑꯁꯤꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯁꯣꯂꯔ ꯏꯅꯔꯖꯤꯒꯤ ꯃꯇꯦꯡꯅ ꯍꯤꯠ ꯇꯧꯍꯟꯗꯨꯅ ꯐꯤꯜꯇꯔꯁ ꯂꯥꯌꯔ ꯀꯌꯥꯅ ꯁꯦꯡꯗꯣꯛꯂꯒ ꯑꯃꯨꯛ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯊꯥꯗꯣꯔꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯐꯖꯅ ꯃꯊꯧ ꯇꯧꯔꯒꯗꯤ ꯆꯥꯏꯅꯥ ꯄꯣꯂꯨꯇꯦꯗ ꯏꯌꯔꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯂꯦꯝꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯀꯥꯡꯂꯨꯞ ꯀꯌꯥ ꯑꯃꯒ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯃꯦꯟꯇꯦꯟ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯗꯣꯝ ꯃꯃꯥꯡꯗ ꯈꯪꯈ꯭ꯔꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯨꯡꯅ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯀꯨꯡꯅ ꯍꯧꯖꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯃꯅꯥꯁꯤꯡ ꯁꯣꯛꯅꯗꯅ ꯗꯤꯁꯇꯦꯟꯁ ꯂꯩꯕ ꯊꯦꯡꯅꯒꯅꯤ, ꯒꯦꯞ ꯂꯩꯕ ꯎꯕ ꯐꯪꯒꯅꯤ꯫ ꯃꯁꯤꯒꯤ ꯐꯦꯅꯣꯃꯦꯅꯟ ꯑꯁꯤ ꯀ꯭ꯔꯥꯎꯟ ꯁꯥꯏꯅꯦꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯁꯦꯡꯕꯗꯤ ꯃꯁꯤꯒꯤ ꯊꯤꯑꯣꯔꯤꯁ ꯀꯌꯥꯃꯨꯛ ꯂꯩ꯫ ꯍꯥꯏꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯒꯦꯞ ꯁꯦꯝꯂꯤꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯇꯦꯟꯁ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ꯫ ꯑꯁꯦꯡꯕꯗꯤ ꯃꯁꯤꯒꯤ ꯀ꯭ꯔꯥꯎꯟ ꯁꯥꯏꯅꯦꯁ ꯍꯥꯏꯔꯤꯕ ꯐꯦꯅꯣꯃꯦꯅꯟ ꯑꯁꯤꯅ ꯎ ꯄꯥꯝꯕꯤꯁꯤꯡꯅ ꯃꯊꯛꯇ ꯀꯦꯅꯣꯄꯤꯁ ꯑꯃꯒꯨꯝ ꯁꯦꯝꯂꯤꯕ ꯑꯁꯤ ꯌꯦꯡꯕꯗ ꯖꯤꯒꯁꯣ ꯄꯖꯜ ꯑꯃꯒꯨꯝ ꯃꯥꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯒ꯭ꯔꯣ ꯇꯧꯕꯁꯨ ꯂꯦꯞꯇꯦ, ꯑꯗꯨꯒ ꯁꯣꯛꯅ ꯁꯝꯅꯕꯁꯨ ꯇꯧꯗꯦ꯫ ꯑꯁꯦꯡꯕꯗꯤ ꯎ ꯄꯥꯝꯕꯤ ꯁ꯭ꯄꯦꯁꯤꯁ 100ꯒꯤ ꯃꯊꯛꯇ ꯃꯁꯤꯒꯤ ꯕꯤꯍꯦꯚꯤꯌꯔ ꯑꯁꯤ ꯎꯠꯂꯤ꯫ ꯑꯌꯥꯝꯕꯅ ꯄꯥꯏꯟ ꯇ꯭रीज, ꯑꯣꯛ ꯇ꯭रीज, ꯑꯗꯨꯒ ꯇ꯭ꯔꯣꯄꯤꯀꯦꯜ ꯑꯦꯔꯤꯌꯥꯗ ꯍꯧꯕ ꯇ꯭ꯔꯤ ꯁ꯭ꯄꯦꯁꯤꯁ ꯑꯁꯤꯗꯅ ꯍꯦꯟꯅ ꯌꯥꯝꯅ ꯎꯕ ꯐꯪꯉꯤ꯫ ꯃꯁꯤꯒꯤ ꯐꯦꯅꯣꯃꯦꯅꯟ ꯑꯁꯤ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯄꯅꯣ ꯍꯥꯏꯕ ꯑꯁꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯃꯐꯝꯁꯤꯡꯗꯗꯤ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯁꯥꯁꯤꯡ ꯑꯁꯤ ꯌꯩꯁꯤꯟꯕꯗꯒꯤ ꯈꯦꯠꯇꯠꯅꯕꯗꯒꯤ ꯒꯦꯞ ꯁꯦꯝꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯊꯤꯑꯣꯔꯤ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯁꯥ ꯃꯅꯥꯁꯤꯡꯅ ꯁꯟꯂꯥꯏꯠ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯒꯦꯞ ꯑꯁꯤ ꯁꯦꯝꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ ꯎ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯒ꯭ꯌꯥꯁ ꯑꯦꯛꯆꯦꯟꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯒꯦꯞ ꯑꯁꯤ ꯁꯦꯝꯕꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯩ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯁꯨ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯅꯥ ꯁꯟꯗꯣꯛꯅꯗꯅꯕ ꯒꯦꯞ ꯁꯦꯝꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯁꯤꯁꯨ ꯅꯦꯆꯔꯒꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛꯅꯤ꯫ ꯉꯁꯤ ꯃꯥꯂꯦꯝꯗ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯕ ꯁꯦꯝꯁꯪ ꯀꯝꯄꯅꯤ ꯑꯁꯤ ꯃꯌꯥꯝ ꯈꯪꯗꯕ ꯑꯃꯠꯇ ꯌꯥꯎꯔꯝꯂꯣꯏ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯟ ꯀꯝꯄꯅꯤ ꯁꯦꯝꯁꯪ ꯀꯝꯄꯅꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯗꯤꯚꯥꯏꯁ ꯀꯌꯥ ꯄꯨꯊꯣꯛꯄ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ ꯍꯥꯏꯖꯒꯗꯧꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯑꯉꯛꯄ ꯋꯥꯐꯝꯗꯤ ꯁꯦꯝꯁꯪ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯔꯝꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯂꯤ ꯕ꯭ꯌꯨꯡ ꯆꯨꯜ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯊꯣꯟꯈꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯁꯦꯝꯁꯪ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯅꯤꯡꯗꯗꯤ 3 ꯁ꯭ꯇꯥꯔꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯁꯤꯅ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯈꯟꯈꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯊꯋꯥꯟꯃꯤꯆꯥꯛꯀꯨꯝꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯉꯥꯟꯗꯨꯅ ꯂꯩꯕ ꯄꯥꯝꯖꯈꯤ꯫ ꯑꯁꯨꯝꯅ ꯉꯁꯤ ꯁꯦꯝꯁꯪ ꯑꯁꯤ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯝꯄꯅꯤ ꯑꯃꯒꯤ CEO (Chief Executive Officer) ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯍꯟꯕ ꯍꯧꯈꯤꯕ ꯑꯗꯨꯁꯨ ꯔꯣꯕꯣꯠꯅ꯫ ꯃꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯅꯠꯇꯦ, ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯏꯅꯥ ꯂꯩꯕꯥꯛꯅ ꯍ꯭ꯌꯨꯃꯦꯅꯣꯏꯗ ꯔꯣꯕꯣꯠ ꯑꯁꯤꯕꯨ CEOꯒꯤ ꯊꯕꯛ ꯇꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯑꯁꯤ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯦꯡꯕꯗꯤ ꯃꯁꯤ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯃꯨꯚꯤꯁꯤꯡꯗ ꯎꯔꯤꯕ ꯑꯗꯨꯃꯛꯅꯤ꯫ ꯍꯧꯖꯤꯛꯁꯦ ꯔꯤꯌꯦꯜ ꯑꯣꯏꯅ ꯊꯣꯛꯂꯕꯅꯤ꯫ ꯃꯁꯤꯒꯤ AI ꯄꯥꯋꯔ ꯚꯔꯆꯨꯑꯦꯜ ꯍ꯭ꯌꯨꯃꯦꯅꯣꯏꯗ ꯔꯣꯕꯣꯠ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯇꯥꯡꯌꯨ ꯍꯥꯏꯅ ꯀꯧꯏ꯫ ꯆꯥꯏꯅꯥꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁ ꯀꯌꯥ ꯁꯦꯝꯂꯤꯕ ꯑꯗꯨꯒ ꯃꯜꯇꯤꯄ꯭ꯂꯦꯌꯔ ꯑꯣꯟꯂꯥꯏꯟ ꯒꯦꯝꯁ ꯀꯌꯥꯁꯨ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ NetDragon ꯋꯦꯕꯁꯣꯐꯠ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯔꯣꯇꯦꯇꯤꯡ CEO ꯑꯣꯏꯅ ꯑꯍꯥꯟꯕ ꯃꯤꯑꯣꯏꯕ ꯅꯨꯄꯤꯒꯤ ꯃꯣꯗꯦꯜꯗ ꯁꯦꯝꯈꯤꯕ ꯍ꯭ꯌꯨꯃꯦꯅꯣꯏꯗ ꯔꯣꯕꯣꯠ ꯑꯁꯤ ꯑꯍꯥꯟꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯀꯤ
position asida lainanaba announce tawkibane. CEO oina Net Dragon Company asigi organizational amadi efficiency department asigi mamang ithang thangbada laigane. Thank you $100 billion muki value oigedaba company asigi manungda chathariba thabak kudingda yengsinba asina mahaki responsibility oigane. Aduga CEO amu oina mahakna flow naina thabak leptena tawbuda mateng pangane. Company asida tawriba thabak singe speed thugathanggane. Tawriba thabak sing quality leiba thabakta onthokpada mateng pangane. Risk management system asigi phibam su phagathanggane. Masita natana matam matamgi afaba decision lobada mateng oinanaba real time data hub amadi analytical tool ama oina mathau tawgane. Asengba masigi AI asina anauba level amada company asi pukatlagane. Net Dragon Company asigi chairman Dr. Dajian Liu asina phongdokkibagi matung innade. Mahakna masigi humanoid robot asi sembagi maramdi metaverse da based over working community amada onthoknabagi pandamni haina phongdokki. Thaina British rule dagi chatnaduna laklaba Indian judge singna follow tawduna laklaba adugumba angakpa chatnabi amakhakne. Haibadi kanagumba makota judge na Sibagi Cheirak Piba Matamda makoina sizinariba KoLom Machin adu thudei. Karigidamakta judge aduna pena adugi Machin Thudeklibano haiba asida miyoi kayadi angakpa yorombasu yai. Asengbadi KoLom Machin Thudekpa asi law amadi natte. Masi symbolic oiba thabak amakhakne. Masigi chanabi asi 1860 IPC Indian Penal Code natragana 1974 CRPC Criminal Procedure Code masida panbadi natte. Death sentence pikraba matung KoLom Machin Thudekpagi theories karagi matung inade. Ahanba theory da judge aduna amuktang sign tawkraba natragana ikraba mahaki judgment adu haibadi wail adu amuk hanna review tawba natragana kakthatpagi power lete. Maram asina judge aduna makhatana judge adugi wail adu hallaga check tawningbagi wakhal leitanabagi damakta pen machin adu thudei. Anisuba theory da judge aduna tawriba adu thajabagi symbol amakhakni. Haibadi kanagumba amagi thawai lawthokliba KoLom adu atopa hiram amatada amu hanna sizinnaroidabani haiba asine. Makhatana claim tawbagi matung inna thawai lawbada sizinnariba pen adu thudekhrabadi atopa makhatana lawroi hainasu thajanai. Ahum suba theory da death sentence piriba judge aduna asigumba makhalgi wail asi makhatana amuk hanna thoktanaba yamna lapna thamningi. Haibadi judge aduna asigumba death sentence ki wail asi atopada makhatana thohaningde. Atopa maram amaga amuk hairagadi judge aduna lawriba decision adu KoLom Machin Thudeklibade amuk ningsinglaroi. Asigumba theories kaya asina maram oiraga judge singna death sentence ki wail tawba matamda makoigi KoLom Machin asi thudei.